mayambu ahan maktada warina chungga maikadiki iko nona taramna okshari aikhoina ngasisu miyamgi damakta wari macha ama kudol tamjanaba aikhoina puraka lakchari tabirisi warina chuna pujarakpa wari machada isha anigi thawai shawaraba inkholasida ngasai makai ayuktagi mama ba anina thabak ase yamna kana khunaduna surari makhoigi inkholase chawbata natana pojai manamasing asukamatik yamna pharame lekai gi miyam dasu makhoina manamasing sing yoli makhoina phara warabasu makhoina ngasai makai thabak surabasu macha ani gi khonjel ba hek tarabadi macha ani na laurpa korba khonjel tarabadi mama ba ani gi awab loina kawrbani macha ani se atai kana kana sinati kiran namadi abungo makhoi ani se phaibokni makhoi ani matam masida sahi tararum changlabani makhoi ani na mahai tamachak hingai matai manau ani sina inkol gi thaba ingkhang sing loina khonabani ngihak tangi matungdadi khonjel tarai khonjel ase khara lapna makhoi ani di mama pabu kau ko don selapise makhoi gi haunabini ima pabung haduna kauraga chelak liba khonjel sing se tabada mama pa ani gi awab sing loina kaukri macha ani gi maigi hilai kiran namadi abungo yamna harauna chinsilai aduga mama pa ani gi manak tilebduna makhoina school da mahi tam chalu matamda thokiba thodok singi wari se pangli da liradi pangtam da tamnadi kiran hanamu ligani aduga abungo namu aymu ligi haduna pangli da liradi macha ani gi mataw se yengbada matai manau ani yamna harauki yamna nungaiki makhoi hojikti yumlomda changla si hadun tonrami adubu makhoina khongthang mari manga thang matam asida maning ithang thangoriba abungo se inkolgi pambi sing adugi hauriba asom nakalamadagi pambi sing kharati phara haibase man urlami niktuna haiba pambi sing adu ubada abungo chaplepni yengi aduga kainone asi pambi si haine asumna matomta magi machindagi solaga yengmani khara chatpa haukraba mama mapa aduga magi mayamasu oiriba kiranna abungo lao kaidore abungo na asi pambi sidi yengoe pangnom du nome panghai ta hai hadun harakpani matam asita mapabung na hai makhoi su hai ba tabani no ma tabani ne pambi sing su hinglibani nuchiki chapuna phubada makhoi su harau dan nuaidana teka charibani ne asumna mapabung na law nakhoi su chak lalungani chak charu se law haduna kawi adubu maning thangoriba abungo se khongthang se tamna thangduna adamo pambi sina hai mong ma to se atopa pambi sina hai ba lomba ka manadab sina maram boraga manadum yengi amuksu khara chatkibada hairama pambi singa do parengona lakpi ki mongda mathang abungo gi tung ilaktuna pambi sing si hai bi ki mataw se abungo gi mitture masi ubudagi abungo chaplepkre asidam haire haduna mahangna pakthaduna karigidama hairbono haduni yengi nomliba hairiba pambi yamadi makutuna ta pasili aduga hayu yenge haduna mana phabagum tawri matam asida mana phana pharbasu pambi do hairaka matamda abungo gi makul ado thak hekta nikpani aduna pairam makul ado thadokirame adumna taw matam asida mapabung se kariguma singnaba khara phori machana pa abungo gi manak tamna yamathuna chinsilai aduga manak sida kari leibano kari thokpano haduna mapabung asina mamit kuptaw makai yengi mama dusu aduga abungo gi mayam oiriba kiranchu karino haduni yengi mapabungna ngasai makhaidi pambi singna hairibani adu toribani haduna phanakan haiba tarbasu hojik manak sida hongliba kariguma khara toribasidi magi mita sangsun uri masi ubadagi laedana asidi laedana asumna mapabung asina magi machindagi laedana haduna chonba hori aduga hojik pakthaduna lona mahagna kariguma khara magi machindagi chonba hori aduga pambi sing asida mana nanba hori mapabung aduna adumna tawba matamda hojikti jip laukre tumin lekre magi torba matawase magi nupinu ukirame masida magi nupagi matawasibu yamna shauninglame adubu
ꯃꯆꯥꯅꯤꯒꯤ ꯃꯥꯡꯗꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏ, "ꯑꯣ, ꯑꯩꯅ ꯇꯣꯛꯎ ꯑꯩꯅ ꯇꯧꯔꯨꯅꯨ ꯍꯥꯏꯕ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯗꯤ ꯇꯧꯔꯝꯂꯤꯕꯣꯏꯔꯦ?" ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯨꯝꯃꯤ, "ꯅꯨꯄꯤ, ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯏꯆꯥ ꯑꯇꯣꯝꯕꯒꯤ ꯃꯤꯠꯇ ꯎꯔꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯤ ꯐꯣꯡꯕ ꯈꯔ ꯂꯥꯛꯄꯗꯒꯤ ꯃꯗꯨꯃꯗꯤ ꯑꯩꯅ ꯍꯩꯖꯕ ꯂꯥꯏꯔꯣꯜ ꯑꯃꯈꯛ ꯁꯣꯟꯕꯅꯤ꯫ ꯑꯩ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛꯇ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯦꯗꯅ꯫ ꯑꯩ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯦ, ꯑꯗꯨꯒ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯁꯨ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯋꯥꯕꯨ ꯊꯥꯖꯗ꯭ꯔꯤꯕꯁꯤꯕꯨ, ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏ, "ꯊꯥꯖꯗꯕ ꯁꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯆꯥꯎꯔꯛꯂꯕꯅꯤ, ꯆꯍꯤ 10 ꯁꯨꯔꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯁꯤꯈꯥꯛꯇꯒꯤ ꯍꯤꯡꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝ ꯑꯊꯦꯡꯗꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯪ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ? ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅꯁꯨ ꯃꯁꯤ ꯌꯥꯝꯅ ꯀꯤꯖꯩ, ꯃꯁꯤꯒꯨꯝꯕꯁꯦ ꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥꯕ? ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯗꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯣ, ꯊꯝꯂꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯩ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯁꯤ ꯇꯧꯔꯅꯨ, ꯑꯁꯤ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ." ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏ, "ꯅꯨꯄꯤ, ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤ꯫ ꯑꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯅꯦ ꯅꯨꯄꯤ, ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯒꯤꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯗ ꯌꯦꯛꯅꯕ ꯑꯃꯗꯤ ꯂꯩꯔꯤꯅꯦ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏ꯫ ꯅꯨꯄꯤꯅ ꯈꯨꯝꯃꯛꯏ, "ꯌꯥꯔꯦ, ꯅꯇꯥ ꯇꯧꯔꯒꯅꯨ꯫ ꯅꯪꯅ ꯁꯥꯟꯅꯕ ꯌꯥꯅꯕ, ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯇꯤꯟꯅ ꯁꯝꯅꯕ ꯌꯥꯅꯕ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯤ ꯂꯪꯂꯤ ꯅꯨꯄꯥꯁꯤꯗ ꯉꯥꯡꯕ ꯃꯇꯝꯗ ꯅꯨꯄꯥꯁꯦ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ, ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯉꯁꯤꯗꯒꯤ ꯀꯔꯤꯃꯠꯇ ꯁꯣꯜꯂꯔꯣꯏꯁꯦ꯫ ꯂꯥꯏꯔꯤꯛꯀꯥꯁꯦ ꯅꯪꯅ ꯃꯩ ꯊꯥꯒꯥꯏꯁꯤꯔꯒ ꯊꯥꯈ꯭ꯔꯣ꯫ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏ, ꯑꯩ ꯅꯪꯒ ꯀꯔꯤꯃꯠꯇ ꯃꯥꯟꯅꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯝ ꯑꯗꯨ ꯍꯣꯡꯗꯨꯅ ꯂꯝ ꯂꯥꯞꯅ ꯈꯨꯜ 2 ꯂꯥꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯖꯩ, ꯑꯉꯥꯡꯁꯤꯡ ꯈꯔ ꯆꯥꯎꯔꯛꯂꯕꯅꯤꯅ ꯂꯣꯏꯅ ꯇꯣꯛꯂꯣ ꯍꯥꯏꯕꯁꯦ ꯇꯣꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯒꯤꯗꯃꯛꯇꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯕꯁꯨ ꯂꯣꯟꯅ ꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯎꯄꯨꯗ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯣꯟꯅ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯁꯥꯟꯅꯗꯦ ꯇꯧꯗꯦ ꯍꯥꯏꯔꯒ ꯂꯣꯟꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ, ꯀꯔꯤꯒꯨꯝꯕꯗ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯊꯣꯛꯈꯤꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗ ꯃꯔꯨꯝ ꯁꯣꯟꯕ ꯀꯌꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯕꯗꯒꯤ ꯃꯁꯦ ꯇꯣꯛꯍꯜꯂꯒꯦꯗ, ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯂꯣꯟꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯈꯪꯗꯅ ꯅꯨꯄꯤ ꯑꯁꯤꯅ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯂꯥꯏꯔꯤꯛꯁꯤꯕꯨ ꯃꯩ ꯊꯥꯔꯨꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤ ꯑꯁꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯁꯥꯁꯦ ꯍꯦꯛꯇ ꯋꯥꯕꯅꯤ, ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕꯅꯤ꯫ ꯃꯤꯀꯞ ꯉꯥꯏꯍꯥꯛꯇ ꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯪ ꯑꯁꯤꯗ ꯎꯍꯩꯗꯕ ꯀꯔꯤꯅꯣ ꯌꯥꯝꯅ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗꯅ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯪ ꯑꯁꯦ ꯃꯈꯜ ꯀꯌꯥꯒꯤ ꯃꯪꯂꯥꯟ ꯃꯪꯂꯦ, ꯎꯍꯩꯗꯕ ꯀꯌꯥ ꯑꯃ ꯎꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ? ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯍꯦꯛ ꯃꯩ ꯊꯥꯈꯤꯕꯗꯒꯤꯅꯤ ꯃꯁꯤꯒꯤ ꯁꯥꯎꯝ ꯑꯁꯦ ꯐꯪꯂꯛꯂꯤꯕ꯫ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯆꯍꯤ 10 ꯁꯨꯔꯕ ꯅꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯂꯣꯠꯂꯕꯁꯨ ꯉꯁꯤꯗꯤ ꯅꯈꯣꯏ ꯐꯪꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯔꯦꯗꯣ꯫ ꯅꯈꯣꯏꯅ ꯀꯗꯥꯏꯗꯕꯨ ꯂꯣꯠꯀꯅꯤ? ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯉꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯕ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯈꯨꯜ ꯀꯌꯥ ꯂꯥꯜꯂꯒ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯗꯗꯤ ꯃꯁꯤꯒꯤ ꯁꯥꯎꯝ ꯑꯁꯦ ꯆꯞ ꯆꯥꯅ ꯐꯪꯂꯔꯦ꯫ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯃꯁꯤꯅ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯁꯥꯎꯝ ꯑꯁꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯟꯊꯗꯦ ꯃꯊꯪꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄ ꯃꯇꯝꯗꯒꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯦ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯀꯣꯏ ꯃꯔꯥꯡ ꯏꯆꯣꯝ ꯆꯣꯝꯃꯤ, ꯍꯦꯛ ꯌꯦꯡꯕꯗ ꯀꯅꯥꯒꯨꯝꯕ ꯑꯎꯕꯁꯤꯡꯅ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯑꯀꯤꯕ ꯄꯣꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ, ꯃꯇꯝ ꯀꯨꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯝꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯃꯥꯅ ꯂꯥꯛꯄꯅꯤ꯫
ꯑꯁꯨꯝꯅ ꯈꯨꯜ ꯑꯅꯤꯍꯨꯝ ꯂꯥꯜꯂꯒ ꯂꯩꯔꯤꯕ ꯀꯤꯔꯟ ꯑꯃꯗꯤ ꯑꯕꯨꯡꯉꯣ ꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕꯁꯤꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗꯒꯤ ꯂꯥꯛꯄꯁꯦ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯜ ꯑꯁꯤ ꯌꯧꯔꯛꯄꯅꯤ꯫ ꯈꯨꯜ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕꯁꯦ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯅ ꯃꯄꯥ ꯂꯥꯛꯑꯒ ꯊꯤꯔꯒ ꯂꯥꯛꯄꯅꯤ꯫ ꯆꯨꯝꯂꯦ, ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯦ, ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯦ꯫ ꯌꯥꯝꯅ ꯍꯩꯕꯅꯤ, ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯇꯧꯗꯕ ꯌꯥꯔꯣꯏ, ꯑꯩ ꯆꯦꯛꯁꯤꯟꯅ ꯇꯧꯗꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯁꯛ ꯑꯁꯦ ꯂꯣꯠꯇꯕ ꯌꯥꯔꯣꯏ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯠꯂꯒ ꯑꯩꯅ ꯃꯥꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯅꯤ꯫ ꯑꯃꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯈꯔꯒꯤꯗꯃꯛꯇ ꯁꯤꯡꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤ ꯌꯧꯔꯕꯗ ꯍꯧꯖꯤꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯂꯕꯗ ꯃꯍꯥꯛꯁꯦ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯌꯥꯅꯕ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯧꯕꯨꯛ ꯃꯇꯥꯏ ꯑꯃꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯔꯥꯎꯖꯕꯤ ꯂꯥꯏ ꯇꯤꯟ ꯀꯧꯗꯨꯅ ꯂꯧꯕꯨꯛ ꯃꯇꯥꯏ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯃꯥꯏꯕꯁꯦ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃ ꯃꯥꯒꯤ ꯑꯣꯔꯥꯏꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯑꯣꯔꯥꯏꯔꯝꯃꯤ, ꯈꯪꯖꯤꯟꯕ ꯍꯩꯖꯤꯟꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯀꯤꯔꯟ ꯑꯃꯗꯤ ꯑꯕꯨꯡꯉꯣꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯍꯥꯛꯁꯦ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯤꯡ ꯁꯤꯡꯅꯤꯡꯕ ꯄꯣꯛꯂꯝꯗꯦ꯫ ꯑꯗꯨꯅ ꯏꯪꯈꯣꯜꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯕꯁꯨ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯅꯤ, ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯃꯍꯩ ꯇꯝꯕ ꯆꯠꯈ꯭ꯔꯤ꯫ ꯃꯍꯥꯛꯇꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯔꯤ꯫ ꯃꯁꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯏꯊꯤꯟ ꯊꯤꯟꯕꯗꯨꯅ ꯇꯧꯕꯁꯤꯗ ꯃꯄꯥꯕꯨꯡ ꯑꯁꯦ ꯀꯔꯤꯅꯣꯅꯦ, ꯃꯃꯥꯡꯗ ꯑꯃꯨꯛꯀ ꯇꯧꯗꯕ ꯃꯑꯣꯡꯅꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯧꯔꯤꯕꯁꯤꯕꯣ, ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯦ ꯈꯔ ꯍꯦꯛꯂꯒ ꯀꯩꯊꯦꯜꯂꯣꯝꯗ ꯀꯤꯔꯟ ꯑꯃꯗꯤ ꯑꯕꯨꯡꯉꯣꯒꯤ ꯃꯃꯥ ꯑꯁꯤꯅ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯃꯍꯥꯛꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯂꯂꯣꯟꯕꯁꯤꯡ ꯑꯃꯅ ꯂꯧꯍꯧꯕꯁꯨ ꯌꯥꯎꯔꯦ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡ ꯂꯩꯍꯧꯒꯦ ꯍꯥꯏꯕ ꯃꯤꯅꯁꯨ ꯂꯩꯍꯧꯕ ꯌꯥꯎꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯝ ꯀꯩꯊꯦꯜ ꯑꯁꯤꯗ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯌꯧꯔꯛꯈꯤꯕ ꯑꯃꯥꯏꯕꯗꯣ, ꯃꯍꯥꯛꯁꯨ ꯃꯁꯤꯒꯤ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯁꯨ ꯂꯥꯛꯄꯅꯤ, ꯃꯈꯣꯡꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕ, ꯃꯅꯥ ꯃꯁꯤꯡ ꯄꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯨꯔꯦ꯫ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯑꯃꯥꯏꯕꯗꯨ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯣ, ꯄ꯭ꯔꯦꯃꯥꯕꯇꯤ, ꯄ꯭ꯔꯦꯃꯥꯕꯇꯤ, ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯉꯁꯤ ꯎꯕꯗ ꯃꯁꯛ ꯑꯁꯤ ꯀꯌꯥꯗ ꯐꯖꯔꯤꯕ, ꯀꯌꯥꯗ ꯐꯖꯔꯤꯕ! ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯌꯥꯎꯕ꯭ꯔꯥ, ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯛꯊꯗꯨꯅ ꯃꯆꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯌꯥꯎꯕꯗꯤ ꯎꯗ꯭ꯔꯦ, ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯔꯦ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯁꯨ ꯃꯥꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯥꯔꯝꯂꯕ ꯇꯨꯡꯗ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯈꯧꯔꯥꯡꯕꯒꯤ ꯃꯑꯣꯡꯗ, ꯌꯥꯝꯅ ꯆꯥꯛꯄꯒꯤ ꯃꯑꯣꯡꯗ ꯑꯃꯥꯏꯕꯁꯤꯅ ꯃꯇꯣꯝꯇ ꯇꯛꯁꯤ ꯁꯣꯜꯂꯒ ꯈꯪꯍꯧꯔꯤ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯅ ꯆꯠꯈ꯭ꯔꯕꯗ ꯑꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯍꯧꯔꯤ꯫ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯅꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯍꯩ ꯐꯣꯜꯗꯤ ꯐꯪꯂꯒꯅꯤꯗꯅ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯣ꯫ ꯑꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄꯅꯤ, ꯑꯁꯦꯡꯕ ꯇꯟꯖꯥ, ꯀꯔꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯇꯟꯖꯥ ꯑꯗꯨ ꯄꯤꯕꯤꯔꯦ, ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯇꯟꯖꯥ ꯑꯗꯨ ꯄꯤꯕꯤꯔꯦ꯫ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯕ ꯑꯃꯥꯏꯕꯁꯦ ꯃꯆꯤꯟꯗꯒꯤ ꯃꯨꯔꯃꯨꯝ ꯁꯣꯟꯗꯨꯅ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯃꯥꯏꯀꯩ ꯂꯥꯛꯇꯨꯅ ꯃꯈꯨꯠ ꯑꯁꯦ ꯃꯇꯨꯝ ꯇꯥꯁꯤꯟꯖꯗꯨꯅ ꯌꯥꯝꯅ ꯈꯧꯔꯥꯡꯕꯒꯤ ꯃꯇꯧꯗ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯅ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯕꯨꯛ ꯅꯥꯏ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯊꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯦ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯌꯧꯔꯛꯇ꯭ꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯄꯥꯈꯠꯄꯗ ꯍꯦꯜꯂꯕ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯀꯣꯟꯈꯠꯂꯒ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯀꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯊꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯄꯥꯈꯠꯄꯗ ꯍꯦꯜꯂꯕ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯇꯥꯟꯅꯅꯕ ꯀꯧꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯆꯤꯟꯁꯤꯟꯅꯔꯛꯏ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯧꯁꯥ ꯑꯃꯨꯛꯀ ꯇꯧꯗꯕꯅꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏ ꯑꯌꯨꯛꯇ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯄꯥꯈꯠꯆꯕꯅ ꯀꯞꯂꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯈꯪꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯦꯟꯗꯨꯅ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯏ, ꯑꯗꯨꯒ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯕꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯁꯨꯈꯪ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯁꯥꯁꯦ
ꯁꯪꯇꯛ ꯁꯪꯖꯤꯜꯂꯛꯄꯒꯤ ꯃꯇꯧ ꯑꯃꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯣꯟꯕꯤꯔꯝꯃꯤ, ꯌꯦꯡꯕꯤꯔꯝꯃꯤ, ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯌꯦꯠꯂꯦ꯫ ꯃꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯍꯌꯦꯡ ꯇꯥꯟꯊꯣꯛꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯥ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏ, ꯐꯖꯅ ꯄꯣꯊꯥꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯕꯤꯔꯝꯂꯒ ꯃꯥꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯥꯒꯤ ꯊꯕꯛ ꯂꯩꯅꯕꯅꯤꯅ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯃꯆꯥ ꯑꯅꯤꯁꯨ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯣ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯃꯥꯗ ꯀꯔꯤꯒꯤꯅꯣ, ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ꯫ ꯃꯄꯥꯗꯣ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥ ꯑꯅꯤꯕꯨ ꯎꯔꯒ ꯃꯄꯥꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯦ꯫ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯌꯦꯠꯂꯦ, ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯆꯩꯊꯦꯡ ꯄꯤꯔꯔꯦ ꯍꯥꯏꯕꯁꯦ ꯃꯄꯥꯕꯨꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯍꯥꯏꯗꯣꯛꯇꯦ, ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯈꯪꯖꯔꯛꯂꯦ꯫ ꯉꯁꯤꯒꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯌꯨꯝ ꯑꯁꯤꯃꯛꯇꯗ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯁꯨꯃꯥꯡꯗ ꯂꯦꯞꯄ ꯃꯇꯝꯗ ꯃꯪꯒꯣꯜ ꯀꯥꯆꯤꯜ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯃꯤ ꯑꯁꯤ ꯎꯔꯦ꯫ ꯃꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯀꯤꯔꯟ ꯑꯃꯗꯤ ꯑꯕꯨꯡꯉꯣꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯍꯛꯆꯤꯛ ꯂꯥꯡꯒꯦ, ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯍꯨꯃꯥꯡ ꯁꯧꯒꯠꯂꯤ, ꯍꯛꯆꯥꯡ ꯐꯨꯟꯒꯠꯂꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜ ꯑꯁꯤꯗ ꯃꯣꯟ ꯑꯃ ꯈꯥꯡꯗꯨꯅ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯒ ꯂꯩꯕꯅꯤ꯫ ꯁꯨꯃꯥꯡꯗꯒꯤ ꯂꯦꯞꯇꯨꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ, ꯈꯣꯏꯔꯥꯡꯕꯒꯤ ꯃꯇꯧꯗ ꯌꯦꯡꯂꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯒ ꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯎꯕꯗ ꯑꯃꯨꯛꯀꯁꯨ ꯍꯧꯖꯤꯛꯀꯤ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯅꯁꯨ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯕ ꯅꯨꯄꯥꯁꯤ ꯍꯦꯛ ꯊꯣꯔꯛꯄꯗ ꯎꯕꯗ ꯍꯥꯏꯔꯞꯇꯪ ꯅꯤꯡꯉꯛꯏ꯫ ꯃꯁꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯏꯄꯨ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯂꯤꯕ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯏꯄꯨ ꯍꯥꯏꯅ ꯀꯧꯔꯛꯄꯅꯤ꯫ ꯁꯛ ꯂꯣꯜꯂꯤꯕ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣꯅꯦ, ꯑꯁꯣꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯃꯁꯥ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯕꯨ ꯌꯦꯡꯂꯕ꯭ꯔꯣ? ꯋꯥꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯃꯥꯕꯇꯤꯅ ꯉꯁꯥꯏ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃꯗꯤ ꯂꯥꯛꯑꯒ ꯌꯦꯡꯂꯝꯕꯅꯤ꯫ ꯀꯥꯈꯠꯄꯤꯔꯛꯑꯣ ꯏꯄꯨ꯫ ꯑꯣ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎ ꯄꯤꯕꯅꯦꯕ? ꯃꯥꯅꯤꯅꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗꯗꯤ ꯊꯕꯛ ꯑꯇꯩ ꯂꯩꯕꯅ ꯍꯦꯛ ꯉꯟꯅ ꯂꯥꯛꯄꯗꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯈꯪꯕ ꯈꯔ ꯌꯦꯡꯕꯤꯒꯦ꯫ ꯀꯨꯏꯅ ꯅꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯑꯩ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯔꯦ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯅꯨꯄꯥꯁꯤ ꯍꯧꯖꯤꯛ ꯋꯥ ꯂꯥꯟ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ, ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯕ, ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯁꯥꯎꯝ ꯑꯃꯅ ꯃꯥꯁꯤ ꯋꯥꯍꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯁꯦ ꯇꯔꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯕ ꯅꯨꯄꯥꯁꯤꯅ ꯃꯅꯥꯛꯇ ꯐꯝꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯁꯨ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯃꯈꯨꯠꯇꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯕ ꯅꯨꯄꯥꯁꯤꯅ ꯇꯞ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯦꯃꯥꯕꯇꯤꯁꯦ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯔꯤ, ꯅꯪ ꯑꯩꯕꯨ ꯈꯪꯕ꯭ꯔꯥ? ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯤꯕ꯭ꯔꯥ? ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯕ ꯅꯨꯄꯥꯁꯤꯗ ꯌꯦꯡꯉꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯦ ꯇꯥꯈꯤꯕꯒꯨꯝꯁꯨ ꯇꯧꯕ, ꯑꯗꯨꯒ ꯑꯉꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯃꯥꯅ ꯌꯦꯡꯉꯤ꯫ ꯃꯀꯣꯏ ꯆꯣꯡꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯔꯤ, ꯅꯪꯅ ꯐꯅ ꯂꯣꯠꯂꯕꯁꯨ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯊꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯁꯛ ꯑꯣꯏꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯅꯝꯗꯨꯅ, ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯗꯨꯅ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯣ ꯅꯁꯥ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯀꯨꯟꯖꯣꯅꯤ꯫ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯋꯥꯅꯒ ꯈꯔ ꯉꯥꯡꯕ ꯉꯝꯗꯕꯅꯤ, ꯃꯁꯥꯁꯦ ꯍꯦꯟꯅ ꯐꯪꯒꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯃꯁꯥꯗꯣ ꯐꯔ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯅꯤꯡꯂꯤꯕꯅꯤ, ꯀꯧꯕ ꯉꯝꯗꯕꯗꯒꯤ ꯈꯣꯏꯔꯥꯡꯕ ꯀꯌꯥꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯃꯨꯡꯗ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯑꯅꯤꯗꯣ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯩ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯍꯥꯏꯗꯕꯗꯣ ꯍꯥꯏꯗꯅꯕ ꯃꯀꯣꯏ ꯆꯣꯡꯕ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯃꯍꯥꯛꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ, ꯀꯔꯤꯒꯨꯝꯕ ꯃꯥꯂꯪ ꯇꯔꯪ ꯑꯃꯗ ꯂꯩꯍꯟꯗꯨꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯂꯤꯈꯨꯜ ꯂꯤꯕ ꯐꯪꯈꯤꯕꯁꯦ ꯏꯄꯪ ꯄꯪꯗꯨꯅ ꯄ꯭ꯔꯦꯃꯥꯕꯇꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯩ ꯊꯥꯔꯨꯕꯗꯒꯤ ꯐꯪꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯣꯟꯖ ꯊꯣꯛꯇ꯭ꯔꯕ, ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯕ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯁꯦ ꯆꯞꯅ ꯂꯦꯞꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ
ꯃꯥꯅ ꯌꯦꯡꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯥꯟꯊꯕꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯗꯤ ꯋꯥꯅꯒ ꯉꯥꯡꯕ ꯉꯝꯗꯕꯅꯤ, ꯂꯦꯡꯕ ꯉꯝꯗꯕꯅꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯅꯥꯟꯕꯤꯕ ꯀꯔꯤ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯦꯃꯥꯕꯇꯤꯅ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯕ ꯑꯃꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯪꯒꯣꯜ ꯑꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯇꯁꯦꯡꯅ ꯎꯕꯗ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯃꯆꯤꯟ ꯑꯁꯤ ꯄꯩꯊꯦꯛꯈ꯭ꯔꯦ, ꯃꯃꯤꯠ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯌꯨꯡꯈꯠꯂꯒ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯣꯟꯈꯠꯂꯒ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯥꯏꯀꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯐꯥꯎꯕ ꯀꯧꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯀꯤꯔꯟ ꯑꯃꯗꯤ ꯑꯕꯨꯡꯉꯣꯁꯨ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯤꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯂꯒ ꯍꯥꯏ, ꯍꯧꯖꯤꯛꯇ ꯃꯀꯣꯏ ꯆꯣꯝꯕ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯑꯝꯕꯅꯤ꯫ ꯃꯥꯅ ꯑꯁꯤꯗ ꯐꯝꯂꯤꯉꯩ ꯑꯩꯁꯨ ꯏꯃꯨꯡꯗ ꯊꯕꯛ ꯈꯔ ꯇꯧꯔꯨꯔꯦ꯫ ꯃꯥꯅ ꯍꯦꯛ ꯂꯩꯔꯝꯗꯕ, ꯃꯥꯅ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯆꯪꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯈꯤ꯫ ꯉꯁꯥꯏꯋꯥꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯔꯨꯝꯂꯝꯕ ꯑꯃꯥꯏꯕꯗꯣ ꯃꯈꯣꯏ ꯃꯤ ꯑꯃꯅꯤ ꯆꯠꯇꯨꯅ ꯀꯧꯔꯨꯏ꯫ ꯃꯥꯅ ꯂꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯕꯗꯁꯨ ꯐꯍꯟꯕꯗꯤ ꯉꯝꯂꯛꯇ꯭ꯔꯦ꯫ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯊꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗꯅꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯑꯣꯏꯈꯤꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯣꯜꯂ ꯀꯞꯈꯤ꯫ ꯄꯤꯛꯂꯤꯕ ꯆꯍꯤ 10 ꯆꯪꯂꯤꯕ ꯃꯆꯥ ꯑꯅꯤꯅꯁꯨ ꯃꯄꯥꯕꯨ ꯀꯣꯜꯂ ꯀꯞꯈꯤ꯫ ꯀꯔꯤ ꯇꯧꯒꯅꯤ? ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯌꯨꯝ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯝꯅꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯑꯣꯏꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯔꯝꯗꯦ꯫ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯥꯈ꯭ꯔꯤꯕ, ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯈꯤꯕꯁꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯈꯛꯇꯅꯤ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯈꯤꯕ ꯈꯨꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯔꯥꯎꯈꯤ, ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕꯁꯤꯒꯤ ꯃꯔꯝ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯅꯨꯄꯥꯁꯤꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯇꯤꯡꯒꯤ ꯑꯣꯏꯕ ꯑꯃꯥꯏꯕꯒꯤ ꯊꯕꯛꯁꯦ ꯃꯈꯣꯏꯅ ꯑꯍꯜ ꯑꯃꯗꯒꯤ ꯇꯝꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯍꯩ ꯆꯞ ꯃꯥꯟꯅꯩ꯫ ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅ ꯇꯥꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯩꯕ ꯑꯃꯥꯏꯕꯁꯤꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯄꯦꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯕు ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯅꯨꯄꯥꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯈꯔ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯤꯡ ꯈꯔ ꯍꯦꯟꯅ ꯃꯥꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯈꯔ ꯃꯤꯍꯧ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯅꯍꯥ ꯑꯣꯏꯅ ꯑꯃꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯅ ꯑꯅꯥꯕꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯇꯣꯉꯥꯟ ꯆꯠꯄꯁꯨ ꯌꯥꯎꯔꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯎꯔꯔꯦ꯫ ꯀꯣꯟꯅ ꯊꯪꯗ ꯄ꯭ꯔꯦꯃꯥꯕꯇꯤ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯅꯥꯕꯒꯤ ꯌꯦꯡꯕ ꯆꯠꯄꯅꯤ꯫ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯄꯨꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ ꯑꯁꯣꯝꯗ ꯑꯇꯣꯞꯄ ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕꯁꯦ ꯅꯪꯕꯨ ꯍꯥꯟꯅ ꯆꯠꯂꯨ, ꯅꯪ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯄ꯭ꯔꯦꯃꯥꯕꯇꯤꯕꯨ ꯎꯈꯤ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠꯁꯤꯗ ꯃꯁꯛ ꯈꯪꯅꯈꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯅꯥꯛꯇ ꯐꯝꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕꯁꯦ ꯃꯍꯥꯛꯇꯤ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯃꯁꯛ ꯃꯇꯧ, ꯃꯥꯒꯤ ꯆꯤꯡꯂꯦꯝ ꯃꯇꯧ ꯑꯁꯤꯗ ꯉꯥꯎꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6 ꯑꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯂꯥꯛꯇꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯌꯦꯡꯕꯤꯔꯝꯃꯤ꯫ 4-5 ꯁꯨꯕꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣꯁꯨ ꯃꯥꯒꯤ ꯑꯇꯣꯞꯄꯁꯤꯡ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯃꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯃꯁꯛ ꯑꯁꯦ ꯃꯥꯅꯁꯨ ꯎꯈꯤ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯃꯥꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ, ꯉꯥꯎꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯄꯨꯛꯅꯤꯡꯗ, ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯃꯁꯥꯗ ꯐꯥꯎꯈꯤ꯫ ꯃꯥꯅ ꯐꯥꯎꯈꯤꯕ ꯑꯁꯤꯒꯨꯝ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯁꯤꯒꯤ ꯃꯁꯥꯗꯁꯨ ꯐꯥꯎꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ, ꯑꯃꯥꯏꯕ ꯑꯅꯤꯁꯦ
amaga amaga haidoknade nungdadi Primavatibu nuksibana makoise ngaukhirami asumna makoi anina ahal asigi yenga matamda tha makhaimigi matam ase hena changkhirami yamna thunadi hena lotion bi yarabani adubu Primavatibu uningmana maram moraga makoise kharasu taptharami makoina wakhan nungai nungaina yumna halrami ahal asigi anabana pharaklaba layok tinok toromba kaya aduna loina mangkhrabatung mahagna wari sanaba nungairakpa masadu nungairakka matamdadi Primavatiga amaibaduga yenakhiba mieng makhoigi mowong mato kharada adumuk ahal asina chu khangkhibani chalamdai gi matamda ahal asina wa mata haige ibungo nang pakhang la hadana halakpani matam masita pakumbi banang dingai amaiba kunjo chukuma e a oja pakhang de ekhoi nimak punna pakhang ni kari takpi gadaba khoirang buduna manu wa shaharakpani matam masida ahal aduna hai aigi chanu pisisu aina mafam khangna dum pining musulai adubu khangde chanu pina karibu pamliba adubu ekhoi ni kallingai matamda icha se mafam khangdi pininge ekhoi gi ibungo amase masak matong na marol amanu siriba mabuk na phariba thabak tawbadasu kaya da mawang tariba aigi chanu pise mangonda piningi haduna ahal aduna wa harakpani numisida kunjose asukkimatik shauki asukkimatik nungai kidaba habado magi masada phaukhirami numisina maram moragani amaiba kunjona magi marup asibu mana singkiba lona lona phattaba losing kaya ama sinaduna mahangna phattaba lairon kaya ama sonduna lai kaya ama sanna mahangna phatta losing kaya ama toraki mana sumna phattaba thabak torage habase magi marup asina khangmagamki makhoi ani gi marakta khara khara lapthoknaba matang ama oraki lohonglamdai gi matamda yamna sathi sathina lai thajin bu thajin kaya ama amaiba kunjona toraki adubu amasisu fajana haibana maram moraga amaiba kunjona torakpa thaba khudi musing se loina ngaktholabasu mahakse yamna warame asumna usinna chinna amaiba kunjona phana tawrabasu makhoi anise luhongkhirame adubu kunjona asumna luhongmu nauringai matamdasu magi nupina tha anihum surakpada magi mabukta macha miro le habase khalakka matamdasu kunjona sathiba tamthiba thaba kaya ama torakpa hauki lai sanaduna fatta fattaba lai kaya ama thajilakpa hauki Primavatina numidang na chak tholingai magi mamitta aki akhang kaya ama ubu yaukhrabani matam ase manemboksu leirari manembokna kaidore hadu chensilakka matamda kari kari nu uhaidaba yamna ure haduna kapkhiba laukhiba khudimak amaiba kunjona sanariba tawriba ngaktani Primavatibu pamadagi magi marup asibu sauningmadagi mana ngammasing tawgi haduna torokhibani asumna tha mari mangagi matam jorla phawbada nupisina masase lumduna yamna kanna warakki matam asi phawbada kunjona mana ngamba tamthirba sathirba thabak kaya ase torokka matamda Primavati gi nupa se yamna shaukhibani shaubana maram moraga hanadi aina nangi mahi kudma ngakthoklamani hojiti ngakthokpata nate nangi mathakta mo aina kari togi yengo haduna Primavati gi nupa sina shauduna amaiba kunjogi mathakta manamu mahi tharakpani asumna amaiba nisigi singkhainaba kaya sina yanu sathiba mowong mataw amadi thokhirami kunjobu chap chana para tambireki haduna Primavati gi nupa sina nomugi numidang ama mabu sathina otkhirami sathina wahalame mana torokpa thaba khudma ngakthoklaga handana mangonda mahi thajilaga mabu yamna wahalame adubu punsi mangbi yaba thabakti Primavati gi nupa sina tobiramde nang aigi marupne phattaba thabakti torokano aina nangbu ngasi ju kanbirabani ngasi ju ngakpirabani haduna mabu yam sathina mahi gi matena phurami aduga magida thamba arubu ladik ani amasu Primavati gi nupa sina lona pukhirami asumna amaiba kunjo chauningba warobana amukto oiba yamna waki adubu adumna thabira phawbada magi mahi sanaba lai sanaba amadi makhoi gi yumda landabase sunglep lepkiramde nangna ingonde kaidongde heloi nangna ingonde kaidongde heloi habase magi wakhalda puningda chapngo lepkirami Primavati gi nupana phana kana ngakthoi habadu mangai adubu tawgyana toroklabada asomdagi lai thajilakpa but thajilakpa kaya amana torokpana maram oraga Primavati budi magi nupana ngakpa ngamhore adubu kaisum khangjedrabi Primavati gi manemba orabi asibudi magi mahi aduna thabada amadi laitin ongnaduna saroi ngaroi na sienduna mahakse laikananabu honabada Primavati gi nupa se yamna waki
ꯃꯃꯥꯁꯦ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯃꯥ ꯀꯟꯕ ꯉꯝꯈꯤꯗꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯃꯨꯊꯠꯂꯒꯦ, ꯑꯃꯥꯏꯕ ꯀꯨꯟꯖꯣꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯞꯉ ꯂꯦꯞꯈꯤ꯫ ꯃꯇꯝ ꯑꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯊꯥ ꯁꯨꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯥꯅ ꯃꯁꯤ ꯇꯧꯔꯨꯕ ꯌꯥꯔꯣꯏ, ꯑꯩꯅ ꯃꯤ ꯍꯥꯠꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯍꯌꯦꯡ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯥꯒꯤ ꯂꯩꯐꯝ ꯑꯁꯦ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯊꯤꯕ ꯐꯪꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯁꯨꯝꯅ ꯈꯨꯜ ꯀꯌꯥ ꯂꯥꯜꯂꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯣꯝꯗ ꯂꯩꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯍꯧꯖꯤꯛꯃꯛ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗ ꯆꯦꯜꯂꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯗ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤ ꯑꯩꯕꯨ ꯂꯦꯡꯒꯗꯒꯦ, ꯑꯩꯕꯨ ꯍꯤꯡꯒꯗꯒꯦ ꯈꯟꯕꯗ ꯄ꯭ꯔꯦꯃꯥꯕꯇꯤ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯇꯝ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯂꯣꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄ, ꯃꯈꯣꯏꯕꯨ ꯀꯤꯌꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯪꯍꯥꯗ ꯀꯔꯤꯅꯣ ꯑꯀꯤꯕ ꯌꯥꯝꯅ ꯎꯏ ꯍꯥꯏꯗꯨꯅ ꯀꯞꯄꯒꯨꯝꯕ, ꯀꯔꯤꯒꯨꯝꯕꯗꯅ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯊꯣꯡꯅꯥꯎꯔꯣꯝꯗ ꯃꯃꯤ ꯁꯥꯃꯤ ꯀꯩꯅꯣꯝꯃ ꯎꯏ, ꯊꯣꯡꯂꯥꯡꯂꯣꯝꯗ ꯊꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯄꯥꯎ ꯍꯦꯛ ꯇꯝꯃꯤ꯫ ꯃꯃꯥꯗꯣ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯅ ꯈꯜꯂꯤ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗꯕꯗꯨꯒꯤ ꯇꯝꯅꯔꯤꯕ꯭ꯔꯥ, ꯃꯥꯅ ꯍꯥꯟꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯗꯕ ꯀꯌꯥ ꯑꯗꯨꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯋꯥ ꯂꯥꯎꯅꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯇꯝꯅꯔꯦ, ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯇꯝꯅꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯅꯔꯕꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯦꯃꯥꯕꯇꯤ ꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒ ꯑꯀꯣꯏꯕꯗ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯍꯥꯏꯅꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯤ ꯀꯌꯥ ꯊꯣꯛꯅꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏꯔꯣꯝꯗ ꯃꯤ ꯂꯥꯛꯂꯝꯕ, ꯃꯤ ꯐꯥꯎꯔꯒ ꯆꯠꯂꯝꯕ ꯀꯌꯥꯗꯁꯨ ꯑꯗꯨꯃꯛ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯒꯤ ꯅꯨꯄꯥꯗꯨ ꯁꯤꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯇꯝꯅꯔꯕꯅꯤ꯫ ꯃꯥꯒꯤ ꯊꯋꯥꯏ ꯊꯣꯛꯄꯅꯤ, ꯃꯇꯝ ꯑꯃꯗ ꯃꯥꯁꯦ ꯑꯃꯥꯏꯕꯁꯨ ꯑꯣꯏꯔꯝꯕꯅꯤ꯫ ꯃꯁꯤꯅ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕꯗꯣ ꯂꯣꯏꯁꯤꯟꯗꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯦ ꯄꯪꯍꯥꯏꯗ ꯍꯥꯏꯅꯈꯤ꯫ ꯑꯈꯪꯕ ꯑꯍꯩꯕ ꯑꯃꯥꯏꯕꯁꯤꯡ, ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅ ꯂꯥꯛꯇꯨꯅ ꯌꯦꯡꯈꯤ, ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯇꯧꯔꯤꯕꯁꯤꯗꯤ ꯀꯨꯟꯖꯣꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯛ ꯊꯥꯔꯛꯄꯅꯤ, ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗꯅ ꯃꯥꯅ ꯑꯃꯨꯛ ꯀꯧꯈꯤꯕꯅꯤ꯫ ꯑꯃꯥꯏꯕꯁꯤꯡꯅꯗꯤ ꯍꯥꯏ ꯀꯔꯤꯃꯠꯇꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯃꯊꯤ ꯐꯣꯡꯂꯤꯕꯅꯣ, ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯡꯁꯨ ꯃꯈꯣꯏ ꯃꯀꯣꯛ ꯃꯃꯩ ꯑꯁꯦ ꯉꯥꯎꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯟꯗꯛ ꯑꯃꯨꯛ ꯃꯥꯅ ꯇꯥꯔꯒꯦꯠ ꯑꯃꯃꯨꯛ ꯇꯧꯔꯦ꯫ ꯇꯥꯔꯒꯦꯠ ꯑꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯅꯤ ꯑꯁꯦ ꯉꯥꯎꯍꯜꯂꯒꯦ, ꯃꯆꯥ ꯑꯅꯤꯁꯤꯃ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯒꯦ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯋꯥꯈꯜꯅꯤ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯌꯦꯡꯉꯨ꯫ ꯀꯔꯤꯃꯠꯇ ꯈꯪꯖꯗ꯭ꯔꯕ ꯏꯆꯝ ꯆꯝꯖꯔꯤꯕ ꯀꯤꯔꯟ ꯑꯃꯗꯤ ꯑꯕꯨꯡꯉꯣꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯃꯥꯅ ꯁꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯃꯇꯝꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯌꯦꯡꯉꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯃꯈꯣꯏꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯎꯕ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯀꯟꯅ ꯀꯞꯄꯤ꯫ ꯃꯃꯥꯅ ꯀꯣꯜꯂꯗꯨꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯤ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯀꯥꯡꯈꯜ ꯆꯤꯊꯦꯛꯀ ꯇꯤꯟꯕꯨ ꯁꯤꯠꯄꯅꯦ, ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯦꯡ ꯊꯣꯏꯗꯤꯡ ꯆꯥꯏꯊꯣꯛꯇꯨꯅ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯕ ꯃꯪꯗꯅꯕ ꯃꯃꯥꯗꯨꯅ ꯍꯣꯠꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯃꯀꯣꯏ ꯆꯣꯝꯕꯁꯤꯅ ꯉꯥꯏꯗꯨꯅ ꯍꯟꯗꯛꯇꯤ ꯑꯆꯥꯄꯣꯠ ꯄꯤꯔꯛꯄ ꯌꯥꯎꯏ꯫ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ, ꯂꯧꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯆꯥꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯐꯨꯒꯅꯤꯒ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯂꯝꯍꯥꯡ ꯃꯤ ꯀꯅꯥ ꯂꯩꯇꯕ ꯑꯃꯗꯒꯤ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯥꯗꯦ, ꯂꯝꯕꯤꯗ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯁꯥꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯈꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯍꯩ ꯇꯝꯕ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯀꯣꯏ ꯆꯣꯝꯕ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯊꯠꯂ ꯉꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯩꯈꯣꯏꯒ ꯇꯨꯡ ꯏꯜꯂꯛꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯍꯥꯏꯔꯔꯤ꯫ ꯀꯅꯥ ꯃꯀꯣꯏ ꯆꯣꯝꯕ ꯑꯍꯜꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯛ ꯈꯪꯗꯦ, ꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯖꯩ, ꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯞꯂꯝꯃꯤ꯫ ꯃꯃꯥꯅ ꯐꯔꯦ, ꯃꯊꯪꯒꯤ ꯆꯠꯄ ꯅꯨꯃꯤꯠꯇꯗꯤ ꯑꯩ ꯌꯥꯎꯒꯦ, ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯑꯩ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯌꯥꯎꯅ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯅ ꯀꯌꯥꯗ ꯁꯤꯡꯂꯤꯕ ꯀꯨꯟꯖꯣꯅꯣ꯫ ꯃꯃꯥꯗꯨ ꯌꯥꯎꯔꯒ ꯂꯥꯛꯏ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯋꯥꯡꯂꯕ ꯂꯧꯔꯤ ꯑꯃꯒꯤ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯃꯆꯥ ꯑꯅꯤꯗꯨꯅ ꯑꯁ꯭ꯋꯥꯏꯗ ꯂꯦꯞꯄꯅꯤ, ꯑꯁ꯭ꯋꯥꯏꯗ ꯍꯦꯛ ꯂꯦꯞꯄꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯕꯨ
ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯀꯨꯟꯖꯣꯅ ꯂꯣꯠꯂꯒ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯈꯣꯏꯒꯤ ꯃꯁꯥꯁꯦ ꯐꯨꯔꯤ ꯊꯣꯛꯄꯗꯧꯅ ꯃꯔꯥꯡ ꯂꯥꯡꯕ ꯍꯧꯔꯛꯏ ꯑꯀꯤꯕ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯐꯔꯣꯟ ꯌꯥꯝꯅ ꯂꯣꯟꯕ ꯍꯧꯔꯛꯏ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯃꯥꯕꯇꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯅ ꯀꯞꯄ ꯍꯧꯔꯛꯏ ꯑꯃꯥꯏꯕ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯃꯥꯏꯕꯅ ꯌꯦꯡꯂꯕꯁꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯑꯣꯡꯅꯔꯦꯗꯅ ꯇꯥꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯁꯥꯗ ꯌꯦꯠꯂꯤꯕ ꯆꯪꯂꯤꯕ ꯁꯔꯣꯏ ꯑꯁꯤ ꯇꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕꯗ ꯃꯃꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯅꯨꯡꯁꯤꯕꯁꯤꯡꯅ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡ ꯑꯅꯤꯁꯤꯗꯃꯛ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯎꯠꯇꯨꯅ ꯌꯦꯡꯉꯤ ꯈꯪꯂꯦ ꯍꯥꯏꯔꯤꯕ ꯍꯩꯔꯦ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯃꯅꯤꯁꯨ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤꯗꯗꯤ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯂꯥꯏꯇꯤꯟ ꯎꯅꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗꯤ ꯀꯟꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯃꯛꯇ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯁꯥꯗ ꯃꯨꯅ ꯈꯥꯝꯗꯦꯛꯄ ꯐꯨꯔꯤ ꯐꯨꯔꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛꯊꯣꯔꯛꯂꯦ ꯆꯣꯏꯔꯣꯜ ꯑꯁꯤ ꯇꯤꯡꯈꯠꯇꯅ ꯂꯣꯜꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯣꯏꯔꯣꯜ ꯑꯁꯤ ꯂꯣꯟꯕ ꯃꯇꯝꯗ ꯑꯀꯤꯕ ꯋꯥꯁꯨ ꯌꯥꯝꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯃꯗꯅ ꯍꯥꯏꯕꯕꯨ ꯑꯅꯤꯅꯤ ꯃꯃꯥ ꯑꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯗꯤ ꯌꯥꯝꯅ ꯀꯤꯔꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯃꯔꯤ ꯃꯇꯥꯁꯤꯡ ꯌꯥꯎꯗꯨꯅ ꯃꯈꯣꯏꯁꯨ ꯑꯍꯤꯡ ꯂꯦꯛꯄꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯀꯤꯕ ꯌꯥꯝꯅ ꯄꯣꯛꯂꯕꯅꯤ ꯇꯨꯝꯅꯤꯡꯉꯩ ꯃꯇꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯧꯔꯤ ꯆꯞꯀꯦ ꯇꯧꯔꯝꯕꯒꯨꯝꯕ ꯃꯈꯣꯏꯗ ꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯒꯨꯝꯕ ꯇꯨꯝꯂꯤꯉꯩꯗ ꯈꯖꯥꯏꯗ ꯊꯥꯔꯝꯕꯒꯨꯝꯕ ꯁꯝ ꯆꯤꯡꯂꯝꯕꯒꯨꯝꯕ ꯌꯥꯝꯅ ꯌꯥꯎꯔꯕꯅꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯁꯨꯝꯅ ꯇꯨꯝꯂꯝꯕꯁꯤꯡ ꯑꯩꯈꯣꯏ ꯇꯨꯝꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯎꯔꯕꯅꯤ ꯃꯊꯪꯒꯤ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯤ ꯄꯨꯟꯅ ꯇꯨꯝꯅꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤꯁꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯀꯗꯥꯏꯗ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯎꯍꯧꯈꯤꯕ ꯅꯠꯇꯦ ꯀꯅꯥꯅꯁꯨ ꯈꯪꯈꯤꯕ ꯅꯠꯇꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯔꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯋꯥ ꯂꯥꯎꯅꯈꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯦꯛꯈꯤ ꯃꯣꯏꯕꯨꯡꯕꯨ ꯈꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯍꯩꯖꯕ ꯃꯍꯩꯁꯤꯡ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯁꯣꯟꯗꯨꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯆꯠꯇꯨꯅ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯈꯨꯗꯤꯡꯃꯛ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕ ꯃꯥꯅ ꯁꯤꯜꯂꯤꯕ ꯈꯨꯖꯪ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯃꯥꯅ ꯀꯧꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯥꯠꯂꯒꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯀꯅꯥ ꯎꯗꯕ ꯀꯅꯥ ꯈꯪꯗꯕ ꯆꯤꯡꯅꯨꯡ ꯂꯨꯛꯅꯨꯡ ꯑꯃꯗ ꯃꯥꯅ ꯄꯨꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯃꯈꯣꯏ ꯃꯔꯥꯡ ꯆꯣꯂꯝꯕ ꯁꯤꯠ ꯅꯥꯟꯅ ꯀꯛꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯃꯇꯧꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣꯁꯦ ꯂꯥꯛꯈꯤꯔꯝꯃꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯃꯤꯠ ꯑꯁꯤ ꯄ꯭ꯔꯦꯃꯥꯕꯇꯤꯁꯨ ꯃꯪꯒꯣꯜꯗ ꯃꯧ ꯑꯃꯒ ꯃꯥꯒ ꯐꯝꯃꯤꯟꯅꯔꯤ ꯃꯪꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯀꯞꯂꯔꯤ ꯀꯨꯟꯖꯣꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯄ꯭ꯔꯦꯃꯥꯕꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯅꯤ ꯀꯨꯟꯖꯣꯅ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯉꯛꯄꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯄ꯭ꯔꯦꯃꯥꯕꯇꯤꯅ ꯗꯥꯗꯥ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯗꯤ ꯀꯔꯝꯅ ꯁꯦ ꯐꯝꯕꯤꯌꯣ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯄꯨꯊꯣꯛꯂ ꯐꯝꯍꯜꯂꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯍꯥꯏ ꯑꯩꯁꯨ ꯉꯔꯥꯡꯈꯛ ꯄꯥꯎ ꯑꯁꯤ ꯇꯥꯕꯅꯤ ꯏꯇꯥꯎꯗꯨꯁꯨ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯁꯨ ꯑꯁꯨꯝꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯐꯥꯔꯦ ꯍꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯑꯩꯁꯨ ꯀꯨꯏꯔꯦ ꯑꯩꯒꯤ ꯈꯨꯜꯗꯒꯤ ꯊꯣꯛꯇꯕ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯕꯅꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯋꯥꯔꯤꯁꯤꯕꯨ ꯍꯥꯏꯔꯞꯇ ꯂꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯪꯉꯤ ꯄ꯭ꯔꯦꯃꯥꯕꯇꯤꯅ ꯀꯞꯂꯒ ꯃꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯖꯔꯤ ꯄ꯭ꯔꯦꯃꯥꯕꯇꯤꯅꯗꯤ ꯃꯥꯒꯤ ꯃꯁꯛꯁꯤ ꯎꯕꯗ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯅꯤꯡꯗꯨꯅ ꯗꯥꯗꯥ ꯏꯆꯥ ꯑꯅꯤꯗꯣ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯍꯩꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯌꯥ ꯑꯃꯅ ꯌꯦꯡꯂꯕꯁꯨ ꯃꯈꯣꯏ ꯈꯨꯡꯒꯪ ꯂꯤꯕ ꯉꯝꯗ꯭ꯔꯦ ꯏꯆꯥ ꯑꯅꯤꯗꯨ ꯌꯥꯎꯗ꯭ꯔꯕꯗ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯒꯅꯤ ꯗꯥꯗꯥꯁꯨ ꯃꯇꯝ ꯑꯃꯒꯤ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯃꯥꯏꯕꯅꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯅ ꯌꯦꯡꯕꯗ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯗꯥꯗ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯗꯥꯗꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯆꯥ ꯑꯅꯤꯗꯨꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯍꯥꯏ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯏꯇꯥꯎꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯏꯇꯥꯎꯒꯤ ꯃꯆꯥ ꯑꯅꯤꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯒꯨꯝꯕꯅꯤ ꯑꯩꯅ ꯌꯦꯡꯒꯅꯤ ꯍꯣꯔꯦꯟ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯑꯐꯕ ꯁꯥꯗꯨꯅ ꯋꯥ ꯀꯌꯥꯁꯦ ꯍꯥꯏꯔꯝꯃꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯤ ꯄ꯭ꯔꯦꯃꯥꯕꯇꯤꯁꯨ ꯌꯥꯔꯝꯃꯤ ꯍꯣꯔꯦꯟ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯅ ꯎꯕꯗꯤ ꯌꯥꯔꯣꯏ
mi kana yahondana mangol di yengadabani aigi lai khurumase yengba lorba matungda nakhoi yumda ahing lekpa lakpa misingdo amukhana lakpadi yagani aduga aina lai khurumlingai manungdati kanamata lahanba yadi ko haduna amaiba kunjona asumna harami kayada hairibano kayada haina tatoribano Primabati su loini yaki numasigi numdang haibaga tawbaga yenglibani khurumlibani haduna mani yengi adubu mahangna toina lakpi yanaba lambi yumda leire ish asidi yama labina arapa chingda leire chingmege edo kadai dunu yengi haduna magi thokpa pangchonda shodana mana kauribani haduna amukshu kawbagum tawba asumna amaiba kunjona tat kaya matorori ngasi nongni asumna numdang khudingi kawrabadi choidmaki makhoiga sengoli phamdo chapchana haidurakani makhoina kyam kun lotkani phattaba charoi singna kyam kun makhoibu lotlaga thangani angang ani do sidri bani aina kaugani haduna abha saduna amaiba kunjona wase hairakpani macha ani do side hingli habigi pawdu tabada Primabati se yamna haraujrame numit asigi atheng ahingi numidangi matamgi banglal asida Primabati ki mangda urame magi nupa adu ubane nahaki nacha ani do tangi nakta sudra lakani nak kapkanu aina taibang thatoktuna chakrabasu nangi nacha ani di nangi nakta sudra maki lakani Primabati nang kapkanu aduga amaiba kunjona aigi yumda lakpado lahangano mag afaba nate khudimaki phattabagi maru horofamdi mahakni lahangano nacha ani dudi choidra makki nang nakta lakani aduga amaiba kunjodi yumna changhangano haduna Primabati ki manglal sida harami manglal aduna mangphawna pa matamda Primabati se yamna ngai kapsukabi karinone aigi manglal na haramli buwa hadubo aigi manglal da haramli buwa hadubo karinone haduna Primabati se kapi ngasigi nongalamdai gi matamni singnung ngase sa use kaya amagi kappalauba akiba khunjel kaya amatana pikthale matam masida mami sami saktam do onnana ngasai makai suklaba umang asida koi pai ba mukhi ani se karino ngasidi umang ase mausaga manadaba mawang ama tawida haduna makoi se yamna ngakpagi mataw amada akoibasida koina chattuna koi pai duna yinglari makoina asumna koi chattuna koi pai ragi yilingai matam asida makoigi mangmaktada saktam amka phauturaki saktam masi ubada mami sami saktam ani ase yam ngaki kanano karamba jibano sina haduna ngaktang leptuna makhuni yengi irang lango mangal amkulana saktam ase hojikti mayak sena kham ngamare mapu ibungo haduna makhoi ani na khurumlame makhoi ani khurumbadu ubada nakhoi ani ba aina thirakpane nakhoi ani gi taibang kumai loide nakhoi ani chalo umang achigi manung hunjinna lok amagi mapanda nupa macha ani khak taraga leibani ani edo thaibokni makhoi ani gi masada changduna taibang kumai nakhoi ani matam khari yaro nakhoi ani na kuiraba chahi kaya gi matung asida taibang marak tamuk chatpagi ayabado aina pirabani taibang marak asida kunjo ko phatrab amaiba mana mahagna miyoi kaya da magi apama phangnabagi damakta mahi thajinduna migi pusi manghanba mi bu yamna wahanbagi thabak taroklabani nakhoi ani chalo angang ani dugi masara changlaga taibang kumai yaro taibang da afaba thabak khara amuk taro asumna wadu harakpada mami sami sakta mani se yam ngakre akhoi ani taibang tamuk chatpa taraba wadu tabada mapu ibungan hari chalo aduga aina haigadabadi nakhoi ani gi mingase taibang panda nakhoi na mukhana leba matamda kaunaba yade angang ani dugi mingda nakhoi ani kauna gadabani aduga phattaba makhai maru phangna muthalu phattaba makhai maru phangna manghalamu afaba thabak taro asumna hojiki mapu ibungo sina wa kaya am haramlaga mangkhirami haraubada kham thenglaba amukhana taibang mapokta chatpa phalagani khanna matamda mami sami saktamani se haraubana umang asida kana laurami aduga manu hujilaga leiba lok mapa na tariba angang ani do makhoina thirlami angang ani do thengnare makhoi gi mahai gi matengna angang ani sigi masada
ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯆꯪꯕ ꯉꯝꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯂꯥꯞꯅ ꯆꯤꯡꯅꯨꯡꯗ ꯄꯨꯗꯨꯅ ꯍꯥꯠꯂꯕ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯒꯨꯝꯕ ꯖꯤꯕ ꯑꯅꯤꯈꯛ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯅꯤꯁꯤ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯍꯔꯥꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯌꯥꯅ ꯆꯦꯜꯂꯛꯈꯤꯔꯝꯃꯤ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ꯫ ꯀꯤꯔꯟ ꯑꯃꯗꯤ ꯑꯕꯨꯡꯉꯣꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯆꯪꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯣꯠꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯂꯤꯂꯥ ꯀꯌꯥꯁꯤ ꯐꯥꯔꯒꯦ ꯃꯥꯒꯤ ꯐꯠꯇꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ꯫ ꯃꯈꯣꯏꯅ ꯁꯛ ꯂꯣꯠꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯉꯥꯏꯔꯝꯃꯤ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯁꯨ ꯃꯥꯒꯤ ꯃꯪꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯂꯥꯛꯄ ꯃꯇꯝꯗ ꯇꯥꯟꯊꯣꯛꯄꯁꯨ ꯉꯝꯗꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯑꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯑꯁꯤꯗ ꯈꯨꯔꯨꯝꯒꯗꯕ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯜꯂꯔꯤ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒ ꯇꯤꯟꯅꯔꯝꯕ ꯀꯧꯕꯅꯤꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯝꯃꯔꯣꯏꯗ꯫ ꯃꯍꯥꯛꯅ ꯐꯅꯕ ꯌꯦꯡꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯤꯅ ꯀꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯥꯏꯕꯅꯤ, ꯃꯥꯁꯨ ꯌꯦꯡꯕꯅꯤ꯫ ꯉꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯛꯍꯟꯗꯦ꯫ ꯃꯥꯡꯒꯣꯟꯗ ꯈꯨꯔꯨꯝꯂꯝꯕꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯈꯨꯔꯨꯝꯁꯤ ꯂꯥꯎ, ꯃꯅꯤꯡꯂꯣꯝꯒꯤ ꯂꯥꯏ ꯑꯃ ꯀꯧꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯄꯅꯤ꯫ ꯃꯅꯤꯡꯂꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯁꯨ ꯃꯅꯥꯛꯇ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯇꯤꯡꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯤꯡꯊꯣꯛꯍꯜꯂꯒ ꯍꯟꯗꯅ ꯑꯃꯥꯏꯕꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯈꯔ ꯊꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯅꯕ, ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯟꯅꯕ, ꯃꯁꯥꯁꯤ ꯄꯪꯊꯅꯕ ꯃꯑꯣꯡꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯁꯤꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯆꯥ ꯑꯅꯤꯁꯦ ꯂꯥꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯄ꯭ꯔꯦꯃꯥꯕꯇꯤꯗ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯕ ꯏꯁꯤꯡ ꯈꯔ ꯃꯥꯅ ꯀꯜꯂꯒ ꯁꯦ ꯅꯈꯨꯠꯇꯨ ꯌꯥꯎ, ꯑꯗꯨꯒ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯂꯥꯆꯔꯒ ꯏꯁꯤꯡ ꯑꯁꯦ ꯅꯪꯅ ꯈꯔ ꯊꯛꯆꯤꯜꯂꯒ ꯅꯆꯥ ꯑꯅꯤꯗꯨꯒꯤ ꯃꯤꯡ ꯁꯣꯜꯂꯒ ꯅꯪꯅ ꯀꯧꯒꯗꯕꯅꯤ꯫ ꯄ꯭ꯔꯦꯃꯥꯕꯇꯤꯁꯨ ꯊꯥꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯞ ꯁꯣꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯦꯃꯥꯕꯇꯤꯁꯦ ꯋꯥꯈꯜ ꯑꯁꯦ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯛꯄꯒꯨꯝ ꯀꯩꯅꯣꯝꯃ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯩ ꯀꯣꯛꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯑꯩ ꯀꯣꯛꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯅꯥꯛꯁꯤꯗ ꯇꯞꯅ ꯍꯤꯞꯊꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯄ꯭ꯔꯦꯃꯥꯕꯇꯤ, ꯄ꯭ꯔꯦꯃꯥꯕꯇꯤ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯤ ꯂꯦꯡꯍꯜꯂꯒ ꯍꯧꯗꯣꯛꯏ꯫ ꯃꯥꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ, ꯇꯥꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯁꯤꯕꯨ ꯂꯣꯟꯅ ꯊꯥꯡꯖꯤꯟꯅꯕ, ꯃꯅꯨꯡꯂꯣꯝꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯅꯥꯀꯜ ꯑꯃꯗ ꯐꯠ ꯐꯠ ꯐꯥꯎꯗꯣꯔꯛꯈꯤ, ꯄꯥꯏꯊꯣꯔꯛꯈꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ, ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯑꯉꯥꯡ ꯑꯅꯤꯁꯦ꯫ ꯍꯦ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ, ꯅꯪꯅ ꯏꯃꯥꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ? ꯅꯈꯨꯠꯇꯨ ꯊꯥꯗꯣꯛꯎ, ꯏꯃꯥꯗ ꯅꯈꯨꯠꯇꯨꯅ ꯊꯤꯡꯂꯤꯕꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯇꯁꯦꯡꯅ ꯉꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ? ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯕ ꯅꯪꯒꯤ ꯄꯔꯥ ꯇꯝꯕꯤꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯍꯥꯛꯅ ꯏꯄꯥꯁꯨ ꯍꯥꯠꯈꯤꯕꯅꯤ, ꯏꯕꯣꯛꯁꯨ ꯍꯥꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯕꯨꯁꯨ ꯅꯪꯅ ꯂꯥꯡ ꯊꯥꯛꯇꯨꯅ, ꯅꯪꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯏꯃꯥꯒꯤ ꯏꯖꯠꯄꯨꯁꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨꯁꯨ ꯅꯪꯒꯤ ꯇꯝꯊꯤꯔꯕ ꯁꯥꯊꯤꯔꯕ ꯃꯍꯩꯅ ꯀꯅꯥ ꯎꯗ꯭ꯔꯕ ꯀꯅꯥ ꯈꯪꯗ꯭ꯔꯕ ꯊꯥꯞꯂꯕ ꯂꯣꯛꯅꯨꯡꯗ ꯂꯪꯊꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯉꯁꯤꯗ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯆꯞ ꯆꯥꯅ ꯄꯔꯥ ꯇꯝꯕꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯦꯛꯇ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈꯤ, ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯈꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯑꯁꯦ ꯃꯥꯒꯤ ꯃꯍꯩ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ, ꯃꯥꯒꯤ ꯃꯍꯩ ꯀꯔꯤꯃꯠꯇ ꯊꯥꯕ ꯅꯪꯈꯤꯗ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯆꯍꯤ 10 ꯔꯣꯝꯗ ꯆꯪꯂꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯑꯁꯦ ꯍꯦꯛꯇ ꯂꯥꯛꯅꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯁꯨꯝꯅ ꯉꯝꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯅꯤꯈꯛ ꯆꯪꯂꯤ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯑꯁꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯦꯛꯇ ꯑꯣꯠꯈꯤꯕꯅꯤ, ꯍꯦꯛꯇ ꯂꯥꯛꯅꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯑꯁꯦ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯃꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯑꯁꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯠꯄ ꯃꯇꯝꯗ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯃꯕꯣꯛꯄꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯂꯕꯅꯤ, ꯑꯗꯨꯒ ꯏꯕꯣꯛꯀꯤꯁꯨ ꯂꯃꯟ ꯈꯨꯝꯂꯕꯅꯤ꯫ ꯏꯃꯥꯁꯦ ꯅꯨꯡꯉꯥꯏꯅ ꯌꯣꯛꯂꯛꯀꯦ, ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯐꯠꯇꯕ ꯑꯃꯥꯏꯕ ꯀꯌꯥ ꯂꯥꯛꯄꯁꯤꯡꯁꯦ ꯂꯣꯏꯅ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯔꯨꯝꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯥꯛꯂꯔꯦ꯫ ꯋꯥꯟꯊꯔꯒ ꯇꯥꯔꯝꯕ ꯃꯃꯥ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯍꯧꯒꯠꯍꯜꯂꯦ꯫ ꯏꯃꯥ ꯍꯧꯒꯠꯂꯣ, ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫
ꯃꯃꯥꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯀꯤꯔꯟ ꯑꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯁꯦ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯜꯒ ꯀꯞꯈꯤ꯫ ꯑꯃꯥꯏꯕꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗꯤ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕ ꯉꯝꯂꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯀꯨꯟꯖꯣꯕꯨ ꯐꯅ ꯈꯜꯂꯤꯕ ꯀꯌꯥ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡꯉꯣꯅ ꯈꯪꯕꯗꯒꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯨꯟꯖꯣꯒꯤ ꯈꯜꯂꯝꯕ ꯋꯥꯈꯜꯁꯤꯡ ꯑꯃꯗꯤ ꯀꯨꯟꯖꯣ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜ ꯀꯌꯥꯗꯣ ꯂꯣꯏꯅ ꯀꯥꯎꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯂꯤꯔꯨꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯍꯩ ꯆꯦꯟꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕꯗꯨ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯨꯟꯖꯣꯒꯤ ꯋꯥꯈꯜꯗꯣ ꯀꯥꯎꯍꯟꯈꯤꯕꯅꯤ꯫ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯗꯣ ꯂꯝ ꯂꯥꯞꯅ ꯑꯍꯜ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯁꯦꯝꯗꯣꯛꯂꯒ ꯋꯥꯁꯦ ꯇꯝꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯕꯨ ꯎꯖꯕ ꯃꯆꯥ ꯑꯅꯤꯕꯨ ꯊꯦꯡꯅꯕꯗ ꯃꯃꯥꯁꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯜꯂꯒ ꯀꯞꯈꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯇꯨꯝꯕ ꯂꯥꯛꯈꯤ꯫ ꯇꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯐꯪꯂꯦ, ꯑꯉꯥꯡ ꯑꯅꯤꯁꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯒꯤ ꯇꯨꯝꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯃꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯃꯤ ꯁꯥꯃꯤꯅ ꯂꯩꯔꯝꯂꯕ ꯑꯅꯤꯁꯤꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯉꯁꯤꯗꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯝ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯅꯤꯡꯁꯤꯡꯂꯛꯄꯗꯨꯅ ꯇꯨꯝꯅ ꯐꯃꯨꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯃꯃꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯇꯨꯝꯂꯤ, ꯑꯁꯣꯝꯒꯤ ꯐꯃꯨꯡ ꯑꯁꯤꯗꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯂꯤ꯫ ꯑꯃꯅ ꯍꯥꯏꯔꯤ, ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯑꯗꯨꯉꯩ ꯆꯍꯤ ꯀꯌꯥ ꯀꯨꯏꯔꯕ ꯊꯧꯗꯣꯛꯇꯣ? ꯑꯃꯅꯁꯨ ꯍꯥꯏꯔꯤ, ꯅꯤꯡꯁꯤꯡꯉꯤ, ꯀꯥꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯉꯩ ꯄꯨꯟꯈꯤꯕ ꯀꯥꯂꯨ, ꯂꯨꯀꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯨꯏꯔꯦꯀꯣ, ꯆꯍꯤ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯁꯤꯗ ꯃꯃꯤ ꯁꯥꯃꯤ ꯁꯛꯇꯝꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪꯗ ꯂꯥꯛꯂꯦꯀꯣ꯫ ꯐꯃꯨꯡꯗ ꯇꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯈꯪꯗꯦ, ꯑꯩꯒ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯅꯪꯁꯦ ꯀꯥꯂꯨꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯜꯂꯦ꯫ ꯑꯃꯗꯨꯅ ꯑꯃ ꯍꯥꯏꯔꯔꯤ, ꯑꯩꯁꯨ ꯈꯜꯂꯦ꯫ ꯑꯩꯅ ꯉꯁꯤ ꯄꯣꯊꯥꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯋꯥꯄꯜ ꯀꯌꯥ ꯑꯃ ꯍꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯅꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯆꯣꯏꯔꯣꯜ ꯂꯣꯟꯅꯩ꯫ ꯇꯨꯝꯂꯁꯤ, ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯑꯅꯤꯁꯤ ꯇꯨꯝꯃꯤ꯫ ꯇꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯑꯉꯥꯡ ꯑꯃꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯣꯁꯣꯕꯤ꯫ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯇꯨꯆꯣꯝꯕꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏꯅꯤꯒꯤ ꯃꯤꯡꯁꯤ ꯀꯧꯅꯕ ꯌꯥꯗꯦ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯇꯥꯏꯕꯪ ꯃꯔꯛꯇ ꯑꯩꯈꯣꯏꯅꯤꯒꯤ ꯃꯤꯡ ꯀꯧꯅꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯇꯨꯝꯃꯨꯁꯦ, ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯝ ꯂꯩꯔꯤ, ꯏꯕꯥꯅꯤꯅ ꯇꯧꯒꯗꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯁꯦ ꯇꯨꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯅ ꯆꯣꯟꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯐꯥꯏꯕꯣꯛ ꯑꯣꯏꯔꯕ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯁꯥꯗ ꯁꯣꯁꯣꯕꯤ ꯑꯃꯗꯤ ꯃꯇꯨꯆꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯝꯕ, ꯇꯥꯏꯕꯪꯗ ꯐꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯇꯨꯅ ꯍꯣꯠꯅꯕꯤꯔꯝꯕ ꯀꯌꯥꯁꯦ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫